ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯃꯆꯥꯅ ꯌꯣꯡ ꯑꯣꯟꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯒ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃꯒ ꯃꯔꯨꯞ ꯁꯥꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯔꯛꯄꯗꯒꯤ ꯆꯥꯎꯔꯛꯂꯕ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯨꯅ ꯃꯆꯥ ꯃꯁꯨ ꯂꯩꯔꯛꯂꯕ ꯐꯥꯎꯕꯗ ꯃꯔꯨꯞ ꯁꯥꯅꯗꯨꯅ ꯏꯇꯥꯎ ꯏꯇꯥꯎ ꯀꯧꯅꯔꯝꯃꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯄꯥ ꯃꯃꯥꯒꯤ ꯃꯔꯜꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯧꯔꯛꯏ꯫ ꯃꯆꯥꯁꯨ ꯅꯨꯄꯥ ꯑꯃꯈꯛꯇ ꯄꯣꯛꯏ꯫ ꯃꯍꯥꯛꯀꯤ ꯁꯤꯟꯐꯝꯗꯤ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕꯅꯤ꯫ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯈꯨꯡꯒꯪ ꯑꯃꯗ, ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯂꯩꯕꯥꯛ ꯑꯃꯗ ꯄꯣꯠ ꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯗꯨꯅ ꯁꯦꯜ ꯇꯥꯟꯕꯗꯒꯤ ꯃꯍꯥꯛꯇꯤ ꯅꯨꯡꯉꯥꯏꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯍꯥꯟꯅꯅ ꯂꯥꯏꯔꯅ ꯍꯧꯔꯛꯄꯅꯦ, ꯃꯆꯥꯒ ꯃꯌꯥꯝ ꯄꯣꯛꯄꯅꯦ꯫ ꯃꯄꯥꯡꯒꯜꯅ ꯁꯨ ꯅꯣꯝꯗꯨꯅ ꯍꯣꯠꯅꯕ ꯑꯁꯤꯗ ꯃꯆꯥꯁꯤꯡ ꯑꯁꯤ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯗ꯭ꯔꯦ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤ ꯃꯈꯨꯠ ꯃꯁꯥꯗꯤ ꯌꯥꯝꯅ ꯍꯩ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯩꯅ ꯁꯨ ꯅꯣꯝꯕ ꯑꯁꯤꯅ ꯏꯆꯥꯁꯤꯡ ꯑꯁꯤ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯑꯩ ꯋꯥꯅ ꯁꯥꯕ ꯌꯥꯕ ꯄꯣꯠ ꯄꯨꯝꯅꯃꯛ ꯁꯥꯔꯒꯦ, ꯑꯗꯨꯒ ꯃꯗꯨ ꯏꯇꯥꯎ ꯏꯅꯥꯛ ꯈꯨꯟꯕꯅ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕ ꯆꯠꯄ ꯑꯁꯤꯗ ꯑꯩꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯌꯣꯜꯂꯒ ꯁꯦꯜ ꯇꯥꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯇꯥꯎ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯇꯥꯎ ꯂꯥꯏꯔꯕ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯟꯗꯨꯅ ꯐꯝꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯏꯇꯥꯎꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯒꯦ? ꯃꯇꯥꯎ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯋꯥ ꯇꯥꯕꯗ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯈꯨꯝꯂꯛꯏ, ꯏꯇꯥꯎ, ꯑꯩꯅ ꯏꯇꯥꯎꯒꯤ ꯅꯥꯛꯇ ꯂꯥꯛꯆꯔꯤꯕꯁꯤ ꯑꯩꯅ ꯀꯟꯅ ꯁꯨ ꯅꯣꯝꯕ ꯑꯁꯤꯅꯗꯤ ꯏꯆꯥꯁꯤꯡ ꯑꯁꯤꯕꯨ ꯃꯕꯨꯛ ꯊꯜꯍꯟꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯑꯩꯅ ꯋꯥꯅ ꯁꯥꯕ ꯌꯥꯕ ꯄꯣꯠ ꯁꯥꯔꯒ ꯃꯗꯨ ꯏꯇꯥꯎꯅ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕ ꯆꯠꯄ ꯑꯁꯤꯗ ꯄꯨꯗꯨꯅ ꯌꯣꯜꯂꯒ ꯁꯦꯜ ꯈꯔ ꯐꯪꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯏꯇꯥꯎꯒꯤꯗ ꯇꯥꯟꯅꯕ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯥꯎ ꯂꯥꯏꯔꯕꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯛꯏ, ꯌꯥꯏꯅꯦ ꯏꯇꯥꯎ, ꯏꯇꯥꯎꯅ ꯆꯠꯅꯤꯡꯂꯕꯗꯤ ꯉꯁꯤ ꯇꯔꯥꯅꯤ ꯑꯁꯤꯗ ꯏꯇꯥꯎꯅ ꯁꯥꯕ ꯉꯝꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯁꯥꯔꯣ꯫ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯆꯠꯂꯨꯈꯤꯒꯦ, ꯑꯗꯨꯒ ꯃꯊꯪꯒꯤ ꯈꯣꯡꯆꯠꯇ ꯏꯇꯥꯎꯒ ꯑꯩꯒ ꯆꯠꯃꯤꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯇꯥꯎ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕ ꯑꯗꯨꯒ ꯃꯇꯥꯎꯒ ꯁꯥꯅꯔꯛꯄ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯝꯂꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯏꯪꯈꯣꯜꯗꯒꯤ ꯋꯥ ꯈꯔ ꯌꯥꯟꯗꯨꯅ ꯄaya ꯁꯤꯔꯒ ꯄayꯥꯅ ꯁꯥꯕ ꯌꯥꯕ ꯊꯨꯃꯣꯛ, ꯄꯣꯂꯥꯡ, ꯀꯥꯄꯣꯜ, ꯐꯤꯉꯥꯏꯔꯨꯛ, ꯃꯦꯔꯨꯛ, ꯌꯦꯟꯗꯥꯏ, ꯂꯨꯕꯥꯛ, ꯂꯨꯛꯃꯥꯏ ꯑꯁꯤꯅꯆꯤꯡꯕ ꯐꯖ ꯐꯖꯕ ꯄꯣꯠꯆꯩꯁꯤꯡ ꯁꯥꯔꯦ꯫ ꯑꯁꯨꯝꯅ ꯁꯥꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯔꯛꯇꯨꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯆꯥ ꯑꯊꯛ ꯐꯤꯔꯣꯜ ꯈꯔꯒ ꯂꯣꯏꯅꯔꯒ ꯄayꯥꯅ ꯁꯥꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯇꯥꯎ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯃꯇꯥꯎ ꯏꯅꯥꯛ ꯈꯨꯟꯕ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯑꯃꯨꯛ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯍꯤ ꯑꯗꯨꯗ ꯂꯥꯏꯔꯕꯒꯤ ꯄayꯥꯅ ꯁꯥꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯍꯥꯞꯆꯤꯜꯂꯦ, ꯑꯗꯨꯒ ꯏꯅꯥꯛ ꯈꯨꯟꯕꯒꯤꯅ ꯃꯃꯜ ꯑꯌꯥꯝꯕ ꯀꯣꯜꯂꯤꯛ ꯐꯤꯖꯦꯠ ꯂꯩꯇꯦꯡꯒꯤ ꯄꯣꯠ ꯄꯨꯝꯅꯃꯛ ꯍꯥꯞꯆꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯃꯩꯊꯪꯗ ꯂꯩꯕꯥꯛ ꯑꯃ ꯌꯧꯔꯦ꯫ ꯃꯗꯨꯗ ꯂꯨ ꯅꯥꯜꯂꯕ ꯐꯖꯔꯕ ꯍꯤꯗꯦꯟ ꯇꯥꯐꯝ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤ ꯑꯆꯝꯕ ꯍꯤꯗꯦꯟ ꯇꯥꯐꯝ ꯃꯥꯟꯗꯦ, ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯤꯁꯤ ꯍꯥꯏꯗꯨꯅ ꯍꯤ ꯑꯗꯨ ꯂꯩꯔꯥꯏꯗ ꯍꯣꯟꯖꯤꯜꯂꯒ ꯃꯈꯣꯏ ꯑꯅꯤ ꯍꯤꯗꯒꯤ ꯀꯨꯝꯊꯔꯒ ꯇꯣꯔꯕꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯝꯊꯔꯛꯏ꯫ ꯃꯗꯨꯗ ꯍꯤꯗ ꯌꯥꯎꯔꯤꯕ ꯄayꯥꯅ ꯁꯥꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯂꯦ꯫
ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯣꯔꯕꯥꯟꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯌꯣꯟꯕꯤꯕ꯭ꯔꯥ ꯂꯩꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯈꯨꯝꯂꯛꯏ, "ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕ ꯂꯥꯛꯆꯕꯅꯤ, ꯑꯄꯥꯝꯕ ꯌꯥꯎꯕꯤꯔꯒꯗꯤ ꯂꯩꯕꯤꯌꯨ ꯌꯥꯒꯅꯤ"꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯁꯤ ꯇꯥꯔꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅ ꯍꯤꯅꯨꯡꯗ ꯂꯩꯔꯤꯕ ꯄꯩꯌꯥꯅ ꯁꯥꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯄꯨꯈꯠꯄꯤꯔꯛꯎ, ꯂꯩꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯨꯝꯊꯗꯨꯅ ꯍꯤꯗꯒꯤ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯧꯈꯠꯂꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯒꯤ ꯃꯃꯜ ꯀꯌꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯃꯜ ꯅꯥꯏꯖꯗꯦ ꯍꯥꯏꯅ ꯈꯨꯝꯂꯛꯄꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯃꯥꯅ ꯁꯤꯔꯤꯕ ꯇꯝꯐꯥ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯁꯤꯅ ꯃꯃꯜ ꯑꯣꯏꯅꯔꯁꯤ ꯍꯥꯏꯅ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, "ꯄꯣꯠꯁꯤꯡ ꯑꯁꯤ ꯇꯥꯗꯅ ꯁꯥꯕ ꯑꯣꯏꯔꯒꯗꯤ ꯀꯣꯅꯨꯡꯗ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯄꯣꯠ ꯈꯔꯒ ꯁꯥꯕꯤꯈꯣ, ꯃꯃꯜ ꯃꯇꯤꯛ ꯆꯥꯅ ꯀꯠꯆꯒꯦ"꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯁꯤ ꯂꯥꯏꯔꯕꯅ ꯌꯥꯅꯤꯡꯂꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, "ꯑꯩꯅ ꯀꯣꯅꯨꯡꯗ ꯂꯩꯔꯒ ꯄꯣꯠꯆꯩ ꯁꯥꯗꯨꯅ ꯇꯥꯟꯕ ꯌꯥꯕ ꯁꯦꯜ ꯇꯥꯜꯂꯒꯦ"꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯇꯥꯎ ꯏꯅꯥꯛ ꯈꯨꯟꯕꯗ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯩ ꯀꯣꯅꯨꯡꯗ ꯂꯩꯔꯒ ꯁꯦꯜ ꯈꯔ ꯇꯥꯜꯍꯧꯈꯤꯒꯦ꯫ ꯏꯇꯥꯎꯅ ꯏꯇꯥꯎꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯌꯣꯟꯕ ꯂꯣꯏꯔꯒ ꯌꯨꯝꯗ ꯍꯟꯕ ꯃꯇꯝꯗ ꯅꯆꯜ ꯂꯥꯏꯔꯕꯤꯗ ꯇꯝꯐꯥ ꯈꯨꯗꯣꯞ ꯑꯁꯤ ꯈꯔ ꯄꯤꯕꯤꯔꯝꯃꯨ"꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯁꯤꯅ ꯈꯨꯝꯂꯛꯏ, "ꯐꯔꯦ ꯐꯔꯦ ꯏꯇꯥꯎ, ꯑꯩꯅ ꯌꯨꯝꯗ ꯍꯟꯕ ꯃꯇꯝꯗ ꯏꯆꯜ ꯅꯨꯄꯤꯗ ꯄꯤꯔꯒꯦ"꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯝꯐꯥ ꯈꯨꯗꯣꯞ ꯑꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯣꯅꯨꯡꯗ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯄꯣꯠꯆꯩ ꯐꯤꯖꯦꯠ ꯂꯩꯇꯦꯡꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯌꯣꯜꯂꯒ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯃꯇꯥꯎ ꯂꯥꯏꯔꯕꯒꯤ ꯅꯨꯄꯤꯗ ꯇꯝꯐꯥ ꯈꯨꯗꯣꯞ ꯑꯗꯨꯅ ꯃꯥꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯒ ꯏꯆꯝ ꯆꯝꯕ ꯈꯨꯗꯣꯞ ꯑꯃ ꯃꯇꯥꯎꯅ ꯄꯤꯔꯛꯏ ꯍꯥꯏꯗꯨꯅ ꯄꯤꯔꯦ꯫ ꯈꯨꯗꯣꯞ ꯑꯗꯨ ꯎꯕꯗ ꯂꯥꯏꯔꯕꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯦ꯫ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯈꯨꯗꯣꯞ ꯑꯁꯤꯕꯨ ꯀꯔꯤ ꯀꯥꯟꯅꯒꯕꯅꯣ ꯈꯟꯗꯨꯅ ꯐꯤꯖꯦꯠ ꯑꯃꯅ ꯄꯨꯟꯁꯤꯜꯂꯒ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤ ꯁꯦල් ꯈꯔ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯥꯅ ꯄꯤꯈꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯤꯖꯦꯠ ꯑꯃꯅ ꯄꯨꯟꯁꯤꯜꯂꯒ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯊꯝꯃꯤ ꯍꯥꯏꯗꯨꯅ ꯂꯧꯊꯣꯛꯎꯔꯒ ꯃꯄꯨꯔꯣꯏꯕꯗ ꯄꯤꯔꯦ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯏꯆꯝ ꯆꯝꯕ ꯈꯨꯗꯣꯞ ꯑꯗꯨ ꯎꯔꯒ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯦ꯫ ꯑꯗꯨꯅ ꯃꯥꯅ ꯃꯇꯥꯎ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯏꯇꯥꯎꯗ ꯄꯤꯈꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯃꯁꯤ ꯅꯠꯇꯦ"꯫ ꯃꯇꯥꯎ ꯏꯅꯥꯛ ꯈꯨꯟꯕꯅ ꯈꯨꯝꯂꯛꯏ, "ꯏꯇꯥꯎꯅ ꯄꯤꯔꯛꯄ ꯈꯨꯗꯣꯞ ꯑꯗꯨꯃꯛꯅꯤ ꯏꯆꯜꯗ ꯑꯩꯅ ꯄꯤꯔꯝꯂꯤꯕ, ꯃꯥꯅ ꯈꯪꯗꯗꯨꯅ ꯃꯤꯒ ꯑꯣꯟꯅꯕ ꯑꯣꯏꯔꯝꯒꯅꯤ"꯫ ꯃꯇꯥꯎ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯋꯥꯁꯤ ꯇꯥꯔꯒ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯨꯔꯦ꯫ ꯅꯤꯡꯊꯧꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯒ ꯂꯥꯏꯔꯕꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯀꯧꯈꯠꯂꯦ꯫ ꯅꯤꯡꯊꯧꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯅꯇꯥꯎꯅ ꯅꯉꯣꯟꯗ ꯄꯤꯈꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯃꯁꯤ ꯅꯠꯇꯦ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ"꯫ ꯅꯤꯡꯊꯧꯒꯤ ꯋꯥꯁꯤ ꯇꯥꯔꯒ ꯏꯅꯥꯛ ꯈꯨꯟꯕꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ ꯅꯅꯥꯏ, ꯑꯩꯅ ꯏꯇꯥꯎꯒꯤ ꯏꯆꯜ ꯅꯨꯄꯤꯗ ꯄꯤꯕꯗꯤ ꯏꯇꯥꯎꯅ ꯄꯤꯔꯛꯄ ꯇꯝꯐꯥ ꯈꯨꯗꯣꯞ ꯑꯗꯨꯃꯛ ꯄꯤꯕꯅꯤ"꯫ ꯅꯨꯄꯤ, "ꯅꯉꯣꯟꯗ ꯅꯪꯒꯤ ꯇꯥꯗ ꯏꯅꯥꯛ ꯈꯨꯟꯕꯅ ꯇꯝꯐꯥ ꯈꯨꯗꯣꯞ ꯑꯣꯏꯅ ꯄꯤ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ"꯫ ꯅꯨꯄꯤ ꯑꯁꯤꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩꯉꯣꯟꯗ ꯄꯤꯕꯗꯤ ꯇꯝꯐꯥ ꯈꯨꯗꯣꯞꯇꯤ ꯄꯤꯗꯦ, ꯑꯆꯝꯕ ꯈꯨꯗꯣꯞ ꯑꯁꯤ ꯄꯤ"꯫ ꯑꯁꯨꯝꯅ ꯈꯨꯝꯅꯔꯛꯄ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯁꯤ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯦ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯒ ꯆꯥꯛ ꯏꯁꯤꯡ ꯑꯃꯠꯇ ꯆꯥꯗ ꯊꯛꯇꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯍꯤꯞꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯍꯤꯞꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯇꯨꯝꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯇꯨꯝꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯇꯨꯝꯂꯤꯉꯩ ꯑꯁꯤꯗ ꯃꯃꯪꯗ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯄꯨ ꯑꯁꯤ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯂꯥꯏꯔꯕ ꯅꯨꯄꯥ, ꯅꯪꯅ ꯅꯪꯒꯤ ꯇꯝꯐꯥ ꯈꯨꯗꯣꯞ ꯑꯗꯨ ꯐꯪꯅꯤꯡꯂꯕꯗꯤ
Nataw ina khunbaga machanupaga chak kauro. Makhoina chak saba lakpada natawgi machanupa adu nataw khangandana lotuna thamlaga mana selakpa phirol adu yong amada sechinbiraga thumokna uptuna thamlo. Mahakna chak saba loiraga mayumda chatlamdaida machanupa hanglaklaga thumokna uptuna thamliba yong adu utlu. Maduda mana sauduna ningthauda wakalakpada nangi tampa khudop adu phangani. Asumna hairakpa sida lairaba nupa asi mikap khangthok thoklakle. Mahakna mikap thoklakpada nong sungalamle. Adudagi lairaba nupa asina mataw ina khunbagi mayumda chatlaga matawda hairei. Itaw na piramba khudop adu tampa khudop oiramle. Nungaire itaw. Ngasidi aikhoida itawga ichanupaga chak chaminarurasi. Asumna hairakpa sida ina khunba nupa asina yare. Matawna yaraklaba adudadi lairabana hairei. Itawna kona lakpiro ichanupa asi aiga hana chatlamlagi. Asumna hainaduna machanupa adu puduna lakle. Aduga magi nupiga tanaraga machanupa adu lotuna thamkhre. Asumna thamkraba matungda mana selakpa phirol singadu yong amada sechinbiraga thumok amana uptuna thamkhre. Ngaihak leiraga ina khunba nupa asi mataw lairabagi mayumda harau chak chaba lakle. Adudagi lairaba nupa asiga mataw ina khunbaga chak chaminare. Makhoyanina chak chaba loiraduna ngaihak phaminaraba matungda ina khunba nupa asina mayumda chatlage haiduna machanupabu hanglai. Lairabana khumlai itaw ibungo aina ichanupa adu chak mabuk thanna pizaraga mangonda phamhanba matamda mahak yong onduna leiramle. Yong onba ichanupa adu thumokna uptuna mangonda thamliba asini. Adudagi mahak thumok adu hangdoklaga yenghalle. Ina khunba nupa asina machanupana setkiba phirol adu ikai kaidana setlaga yong onduna leiramba aduda mahak pungak ngakre. Mahakna yong adu mamit kuptaba makhai yengduna leikhre. Yong aduna su nupa adubu munna yengduna leire. Asumna ngaihak yengnaraba matungda nupa asi machanupana tawramliba mataw aduda kaptuna leire. Mahakna ngaihak kaplamlaga haifam tawfam khangdaduna chenkhre. Aduga laibak adugi ningthauda wakatlure. Ina khunba nupa asigi wasi taraga ningthauna manai thaduna lairaba nupa adubu kauhalure. Aduga ningthauna lairaba nupa aduda hangbada lairabana sauningduna laman khumbani haina khumlaklami. Lairabagi wasi lausingsingba ningthau asina wakhal ngaihak tawraga ina khunba aduda yenglaga hairei. Ina khunba nupa nahaki naraibakna tambani. Nangna nataw lairabagi tampa khudop adu nangna paibada achamba khudop onbagum nangi nachanupa adusu nataw lairabana paibada yong onbani. Nangna nangi nachanupa amuk phanginglabadi nataw lairabagi achamba khudop adu asengba tampa khudop onba lai ninguso. Ningthaugi wadu tabada ina khunba nupa adu wa machet amata nganglamdana mayumda lakle. Mahak ahing nongsoiba wakhal tawrami. Nongalaga mahakna lotuna thamliba mataw lairabagi tampa khudop adu puduna ningthauda katlure. Ningthauna manai thaduna lairaba nupa adu kauhalure. Aduga ningthauna lairaba nupa aduda hairei. Lairaba nupa khudop asi nangi mangkhiba khudop adu manbra yengu. Asumna ningthauna hairakpa sida lairabana yengluba matamdadi magi tampa khudop adu oiramle. Lairabana khumlai mani ningthau aigi tampa khudop adu makni. Adudagi ningthauna muk hairakle. Lairaba nangi tampa khudop phanglabanina nataw ina khunbagi machanupana yong onliba adu mi onanaba lai ningusu. Ningthaugi yathang phanglabada lairaba nupa asina mayumda lakle. Aduga yongda setliba phirol sing adu lauthoklaga lotuna thamliba ina khunbagi machanupada amuk sechinbiraga ningthaugi manak tana puraktuna ningthauda pire. Ina khunba nupa adu machanupa ubada haraure.
ꯑꯗꯨꯒ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯇꯝꯐꯥ ꯈꯨꯗꯣꯞ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯄꯨꯗꯨꯅ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯇꯝꯐꯥ ꯈꯨꯗꯣꯞ ꯑꯗꯨꯅ ꯊꯣꯛꯍꯟꯅꯤꯡꯕꯗ ꯊꯣꯛꯍꯟꯗꯨꯅ ꯆꯥꯕ ꯊꯛꯄ ꯁꯦꯠꯄ ꯈꯨꯗꯤꯡꯃꯛꯇ ꯃꯅꯤꯡ ꯊꯨꯡꯅ ꯄꯥꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯄꯥꯜꯂꯛꯄꯅ ꯃꯃꯩꯊꯪꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯃꯤꯅ ꯏꯀꯥꯏ ꯈꯨꯝꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯕꯨꯛ ꯐꯠꯇꯕꯗꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯪꯊꯔꯛꯄꯅ ꯂꯥꯏꯔꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯃꯃꯩꯊꯪꯗꯗꯤ ꯃꯁꯥ ꯐꯥꯎꯕ ꯅꯥꯔꯛꯇꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯅ ꯂꯦꯟꯈꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫